Deputy Chief Minister Gai Khangam na lakadaba lambida sakangdaba singna sakti leba bom ama phumlamle bom expert na soingam yaudana lawthoklaga pukhahan khre Chief Minister Okram Yubobi hana DGP Oiramba Joy Kumar amadi SP Jaljit Sanjit Hatpagi case da Senadabra haiba BJP Manipur Pradesh na Thizinbagi thabak chathari haina BJP Manipur Pradesh ki President T.S. Chawpana phongdokre amadi Team Tarawam doina saruk yaduna ngasidagi Imphal Polo Ground da taruk suba 57 Mountain Division Polo Tournament hokre Kurumjari ISTV Pawming Tabiriba Singbu Taram Nokchari Hozima Pungiba Paw Hongi Tabak Suporiba Deputy Chief Minister Gai Khangam na lakadaba lambida ngasi ayuk pung 8:10 taba matamda bomdir lamkhaida KG amarom lumba IED ama phumlamle bom adu Bisnupur Police Commando na patrolling satpada thengnarakibani Deputy Chief Minister Gai Khangam na ngasi Sadu Chiru da pangthokpa thorom ama yawba chatkadabagi lambida lakpada bomdir lamkhaida bom leiri tabadagi lambida pungkhai amarom panduna leramlaba matungda atoppa lambida Sadu Chiru da thorom yawba chatke Amarom da ngasigi bom adu kaukta amagi manungda IED KG amarom ga loinana detonator taramatho yaurumke bom adu bom expert party na asoyangam yaudana lawthoklaga bamdir chingmangi lakonda pukhayan khre Sadu Chiru ki phajaba sing lamkoiba singi panthungpham oina semkatna bakhonagani haina Deputy Chief Minister Gai Khangam na phongdokre Chiru Rem Baptist Church Association Manipur gi miyeng makhada Sadu Chiru Baptist Church na yumbu oiduna pangthokiba ahanba man conference da wafamasi minister na phongdokibani thoramasida IFCD Minister Ngamthang Hauke Sadar Hills ADC gi Vice Chairman Thajang Kam Misau Member Dinglar Chiru ADC Tamenglongi Member Alar Thoitak Khulgi Chief Kya Susaruk Yake Sadu Chiru da thengnariba kudong sadaba kayagi matangda memorandum amasu village authority na minister da pisinki minister ngamthang hawkipna manipur da awonba ama purukna bakhona si hairabadi mara chetpa government ama thambatai BJP na handak municipal amadi nagar panchayat kharada mai paklaga media ki thongda wa pangang ngangbana karisu oiba yaroi haike Deputy Chief Minister Gai Khangam na tungan ba lining da shol chatliba mirisingna masagi lining na piriba nungi value adu khangna hinglabadi Kunaya sida tangdulay taba chaukat paswaidan lakani Sadu Chiru ki phajaba sing semgatuna malem gilam koiba singi mafam oyanna ba honagani mausana piramba phajaba sing hena masak thokna ba semgat sagat na bagi damak DPR semduna mari leina ba authority ga tanagani haike haise nakoi su kan ka hasam iraga honorable chief minister da address to review ekoi su haije social honorable chief minister so soalnya masih pun sisi ligani hai masih cakap hasil ni masih kau kerja di PRC macam dah tourism department asam dah ministry dah kau recommend kerja sini macam sistem macam ada macam dah state funding kerja sih dah ada na mapan lagi faham center lagi faham kau fund se logo yang ni apa kau should kau lebih ada tu apa potential lay ada na Chief Minister Okram Yubobi hana DGP Oiramba Joy Kumar amadi SP Jaljit Sanjit Hatpagi case da Senadabra haiba BJP Manipur Pradesh na Thizinbagi thabak chathari haina BJP Manipur Pradesh ki President T.S. Chawpana ngasi party sig office da pangthokpa pawmi singa unabada phongdokre mak namakata na haikibada Chief Minister O Ibobi asi moral ground fam thadokadabani matam aduda additional SP oikiba hojikna Imphal West ki SP oiriba AK Jaljit asi tabak tagi suspend tawdrabadi BJP na sabsaba thabak lakhotkhani matamaduda DGP oikiba hojikna party da yaroklaba YJ Kumar gi mathaktasu yamna kupna thizile marale ramlabadi mahak party da gi tanthukani haike leirda case ne was mahalasu supreme court ki record okra thamni le ya mahal besu suya ya maramaduna mahakse masana khangna resign da ka ata mamata bannerji mi लाल बहादुर शास्त्री ने मारा रेलवे की मंत्री वो लोग करना मफम लापन फंड रेल लंबी रेल बुम से पकड़ना ऐसा रिस्पॉन्सिबिलिटी ने लगी हम तो की अजय थोड़ी ने भी से
हेकनी एनकाउंटर हेक एनकाउंटर ने हम थोड़ा होगा खाने खाने से मसी खाने थोके विदेमा भारतीय जनता पार्टी मणिपुर डिमांड तो ही खुद से डिजाइन तो वो भी और केस कतरे ना सोनिया ने ड्रॉप तो रोना पार्टी की नहीं तो नहीं है ठीक है एक कोई सोनिया ने सु खाने गनी मणिपुर प्रजा पामे को बोल से मशीना वहाँ मशी थम जाए मांगना मखाताना हाइकिबदा नागा पीस एकॉर्ड की वारोशन पुरकनबा खनाबदा मणिपुर सरकार यावननबा सेंटर दा सरकार असिना तक्सिनगदबनी मसिदा बीजेपी मणिपुर प्रदेश ना अंगम मतेंग पांगनी बीजेपी ना मणिपुर अपुनबगी सक्तम कनबा हाइबसी होंगलरोइदबा फिरेपनी हंदक तांग तरुक चटकदौरिबा अपुनबगी सक्तम कननबा खोंगचट असिदा बीजेपी मणिपुर प्रदेश ना सौगतपगा लोइनना सरुक यागनी हाइखे Ministry of Finance na awang nongpok lamdamda ahanba oina uripok tawrangwam laikai flyover manakta laiba Panthoibi Housing Finance Company Limited pu recognition pirakle India gi oina punna tongan ba company ni fumatoi khangatpada Panthoibi Housing Finance Company Limited asi kunipan subada yaurkhibani Ministry of Finance Government of India na sakhanglaba company ni fumatoi gi manungda India gi maming leiraba company kaya yaure masigi matangda Panthoibi Housing Finance Company Limited ki chairman and managing director TS Hemo Singhana ISTV News the Fungorapada Mahaki company asi National Housing Bank the registrar tawatan natana North East India da hanba oina Housing Finance Company gi license holder amasu oirabani company asina Manipur gi firm kaya da amadi North East India gi firm singda branch hangdoktuna rural area da hana sakot hanaba pandam thamle thabak phangdaba Naharol Singh thabak pibagi thabak chathari company asina Financial Institute amu oina Manipur bu prithvi da saktak na bahonari mapung phaba Financial Institute amalairaba matamda Damdam asida tangdu laitaba samas ama purak pangamgani phajaba wa khakta nganglaga thabak tawdraba amadi mateng pangbidrabadi kanaba laigani thajade Manipur sarkar na su lamdam asida lairiba Financial Institute singi phibam yengsinbinaba apil tawrokle January gi tang mari gi angan ba yukta yuar hakiba adugi epicenter oikiba Kawi Khulen amadi none gi awa ana taraba mirisingda Manipur Mountaineering and Trekking Association MMTA amadi Stair Koba Naha Singbu Sakti Pina na pandam da lingkat kiba group amana ngarang tengbang polam kaya pikre tengbang polam sing adu tongan ba miyo kaya na pirak polam sing su yaure khongsad adu ngarang MMTA gi complex tagi founder president RK Ranen Rajit Alam Thaki khongsad adu da MMTA gi hana gi president Yambem Laba Jalangrong Union Assam Manipur Nagaland gi president Amu Kamai MMTA gi secretary Chandra Kumar treasurer Pobitro amadi joint secretary Oibetanatana Mount Everest Maton Lom nakakiba puya mohon amadi atay member kaya susaruk kaya ke khongsada duna none da laiba relief committee gi secretary Gios Kamaida blanket kuntra amadi tisat kun khusinakhe makhata na Kawi Khulen gi relief committee da blanket humbudra furit marfu sangom amadi biscuit nak jingba khusinakhe khongsada dugi matang da Jalangrong Union gi president Amu Kamai na phungdokhibada awana taraba singda MMTA gi khutang da mateng pangkhiba singbu thagaba phungdokhe Kawi Khulen gi khunja amana phungdorakpada Handak Amerika dagi lakpa scientist amana Kawi Khulen lairiba mafam asigi rock ki phibam asi phattabana nongju tha lakpa matamda laikrak chaliba asidagi khul asi ningkhaiba yabagi akiba lairi haina phongdok nambadagi khunja sing akiba phaungnare ising phangdabagi awaba kaya su praja singna mayoknari haikhe MMTA gi hanagi president Yambem Labana khul hongba tarabadi model village ama samgatnaba tawse Manipur sarkar dagi mateng launanaba honabada maki maike dagi pangba yaba mateng pangani karigumba thabak oina paikhalaktrabadi National Human Rights da wakat kani haikhe Media Incentive Tia Home Library Trust na Kangla Pawgi Chief Editor Pukhrambam Ibot Chawbada Best News Analyst Award piduna ikai khumna khre award asida seloina lupalising taramathoi citation amadi sol yaure ngasi trust asina sinduna Manipur Press Club ta pangthokpa manapi bagi thoramaduda Art and Culture Commissioner Kerwada Kumar, retired additional SP M Babudon Amadi Amjogi President W Shamjai Shu Sarugya K. Tharongi Sarukamo Oina, Broadcast Journalism Haibasida Regional News Unit AIRG Head Dr. A Ibomsa Sermon Resource Person Oina Wangang K. Kerwada Kumar na Pungdo Kibada, Mamangi Matamda Oiramba Mong Mato Hauzik Hiram Kudingda Hungba Kaya Ubu Fangle, Wakal Loksing Oigadaba Anoba Program Kaya All India Radio Nasu Miyam the Kudol Tamle. Program singadugi manungda pau nainaba sisu amani haike India da laiba mipung khudingmak mama laibak nungsi hanaba pandamda state sinba thungna jathaba Rashtriya Swayam Sevak Sangha RSS ki
Patha Sanchalan ngasi Manipur da su RSS Manipur Branch na sinduna pangthokre khongsa du khurai lamlong thongkhong da leiba raw ground dagi lamtharaga thangmai gi thau ground luisin ki khongsa aduda RSS Manipur Branch ki makok thongba luchingba kya su sarugya ki khongsa aduna thau ground da thunglaba matung da mifam ama pangthokhi mifam aduda RSS ki National Joint Secretary Bagaya Saha Sakar Yawaha Manipur Medical Council ki President Dr. Sinam Rajendra Amadi RSS Manipur Branch ki Sangsalak Braja Kumar Sarmana chingba mioi singna thormu pusing oina sarugya ki Braja Kumar Sarmana hojiki matamda thokliba thoganingdaba thodok sing asi mioi bagi pukning wakhal sontharakpadagini mina mibu nungsiba amasung moral wangkar halaba matamda asigumba thodok wathok sing asi phakigani haiba wakhalolda khongjat pangthokpani haiki RSS ki National Joint Secretary Bagaya Sahana Malemda Global Unity Puraknaba Indiana apaba pauzil kaya piri Malemda laiba tongan balebak singi khenaba wakhalol thadoktuna amana amabu nungsinarabadi santi purakani Malembu ing tappa madi nungsi sanaba puraknaba ngasigi mirolna honabata natana akoi bagi satam su ngaknaba honagadabni haiki महान है सारे दुनिया में लोग चाहते हैं ग्लोबल यूनिटी अभी संचलन समय में देखा था मणिपुर के सारे दीवारों में अनेक जगह यूनिटी एंड इंटीग्रेशन लिखा है दुनिया चाहता है ग्लोबल यूनिटी लेकिन दुनिया में ग्लोबल टेररिज्म आ गया दुर्भाग्य से Mamangi Diban amasung Democratic oiba khongjang makha chathaba oina United Naga Council na February 3 gi ahing nongyai dagi taruk ki ahing nongyai fawba chingi district singda pung nifunipan gi general strike kaukre council asigi publicity wing gi cherol amana total banasi da lining laishol gi thoram yuar hakibaga mari leinaba thabak thoram ana layeng mai ising amasung media di komthokani hairi amu koyu CMA di CCS kena sinduna February 3 ta pangthoka doriba Common Future of Manipur gi miyam gi khongsetta Singtam anida leiriba miyamna saruk yabada kudong sanabagi damak KSO amadi ansamna hayeng ahing nongyai dagi kauriba banasi handopiu haina organizing committee gi convener Johnson Elangbamna appeal tawre ngasi numidang lamphel da leiba UCM gi office da pangthokpa pawmi singa unaba amada magna makha taraduna Manipur gi integrity utkadauriba miyam gi khongsara sida jingi mahairoi lupsing civil society amadi purukudingma kimiyoi singna saruk yabiu Sarkar amadi lanai office school college sing su sintha leptuna saruk yabiu haike political party ki wakhalol khaidana minister MLA amadi atai party singilu chingba singna su rally asida saruk yabaga loinana sarkar na cooperation pibiu nimida sida makal amatagi ban blockade amadi general strike chingba tawbiganu haina su appeal tawke KSO amasung ansam su mapung phana koi manipur gi apunbagi koi gi saktam aduga koi masel gi marakta leiriba unity isi unanaba sakadoriba adum rally khongset asida ansam amasung KSO su mapung phana saruk yabiu haidana nolokchari aduga iroinena koi lamdam asida leiriba koi loop sangstan organization punamangna su koi February gi tang taruk asigi mangoinena kadumba makal amatagi general strike ban ri atupa makal gi agitation sing tawbidana ba haidana koi maikai dagi nolokna ningsing jari Lagiba February 3 ta amuko CCS ke amadi UCM na sinduna pangtogadoriba Common Future of Manipur haiba khongsatta Eastern Student Club Nongmaibung Citizens Committee Manipur New Chekon Youth Club amadi Nongmaibung Women Development Maira Paibi Association na mapung phana sarukiyagani hari hauziga tembre amtalokjari Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakjang gi ahemba fat pamdaba body gi hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal break ki matung na mutaram nokjari State Cooperative Union gi mi pham ngase Imphal gi room hall theater da pangthokre thoromadu da union gi chairman L Tompisak CEO Waining Themba amadi management board ki miyo kyana sarugya ki Waining Themba na cooperative sakat hanba asina bigadawriba kanaba asi mipum khuding maktani haike Chairman L Tompisak na technical engineering cell hangba amasung darkar oiba thabak paikhatuna
cooperative hena sakot hananaba onari haike Marana koi TVL United States Haragi koi kami mati koi sakot kami haragi dengan datang ini. Ayo kemudian kita hari United States Haragi koi hari musida koi utamsi nak terus jalan ini ini sangat utama. Hari ini sebelum kumpa lagi ayah terus ya. Ina Jokhad Apulup Lena Sinduna Unity, Peace and Identity Haibasidanga Si Gem Hall Thoram Pangthokre. Thoram aduda Loktak Industries ki proprietor JC Sharma, BSF ki Deputy Commandant Oiramba RK Heramani yauna atai maruiba miyokyana sarukya ke aloirba singda kudolpot piduna ikai khunabot ke RK Heramani na masagi nat culture amadi identity gi siba kidana yokhanaba chongthokpa ngamba si Punjab ni haina singtha ke पंजाब की सिंथानब यारब सूनोंबदा युमफम ओइरगा मखोइना कयाम सूनोंबगी थबक असिदा लमजेन तानबा लोइना लोइना मसागी कल्चर एंड ट्रेडिशन की मतांगदा सीबकीदना चोंथोकप ngamba अदुगुमलबा फुरुप अमनि Langthawal Kendra gi MLA Karam Syam gi miyeng makhada anirak subo oina Kendra sigi manungda leiba tunggi yumbirel oirakadaba angang jamri yang kai tareta mai masing tambada mateng oina ba angam basel gi tengmang pikre ngasi Langthawal Kendra Widows Welfare Association sinduna lilong chading maren khong leikai community hall da pangthoki ba thoram adu da amju gi president W Shamjai Dr Danabi Raishram amadi association gi president Elmem Thoisu sarukya ke MLA Shamna Phunglo ki bada angang singim hai masing tambadi thintaba yadabana makoi gi damak angam ba mateng pibani nauna lukra ohiroba singi maza singna laik tambada awaba kaya mayok naribasi kokna na papandam da khongthang silokat pani masigi damak donation box sama matam chupada thamni haike angam khara mating pangdabani hangal angam samri ga agi yang kai tare te mating pangani yam simpam oidragasu angam samri yang kai mangagi ren so konina paisa har bi ba lakh ya fazaba gari ne thukta ga tungthuk ko yai even ai yum masam da lebini yum sa ba bunga chawbi ma sa ba kon na senpam adu angang sing asi mi oina ba sibut pa kan chawbu dai ta ma ati ai nu mu phani ni hai wa kan se moi ga pi la ga moi bu kuning thawat ki hai ba gi dang ta ai thawat sin taw Dr Danabi Laishramna angang sing sembana ahan ba priority ni nungai ba yum hai ba se yum phajabana te angang sing bu phajinduna thambagi mahutta masa masa mi oiba ngamna ba kanna hotna ba matam oire haike W Samjai na phunglo ki bada Social Welfare Department na sinba thoramda mi kun phabangam de adubu Kendra sigi sotharaba angang singbu mateng pangbagi thoramda mi yamna tinbasi nungai ba poi haike makuri ba kaina khaba dai ba me ko ba ko nu ki da thap sura chlau thino sothai hai ba ai sotha bagi la bi sakit la ka kaya ka kana ba hina papai ba tai ko thang ba tai su ba tai lupa ma le ba ta lupa ma ni tara ni ka ba phun ba tai sagai ni ka ta to ba tai mira le chingre mina pare ku tu chakre mina ka ko ne nu kai ta ka ta ka to no nai ba irai ba me suna ta ba pagi de la ni adu kwai ni na ai na si jaba nu hai jaba ka jaba di yen jin bi ba u bi ba se bi ba mi ka ma ko pai ba se isona ako di ok ta pi bi ba ngasi angang Kendra gi MLA and Biren gi yumda Kendra sigi naha oiriba singi apon ba mi pham pangthoktuna hauzik oiriba Manipur gi phibam gi matang da khana nena khre MLA Biren sinduna pangthokpa thoramadu da Kendra gi maru oiba mi kya su sarugya ke afaba samaj ama oina ba hona bada naha singi thodang haiba pandam da Kendra sigi narol sing punsinduna afaba Manipur ama oina na ba khana ki hare Lilong Athong Khong Jila Parishad member MB Faisal na Lilong Chingjau Nungai Ching Development Association ga khusam naduna nongmagi oiba free medical camp ama Lilong Chingjau amade Lilong Nungai da mioi chahum yang kai rom ana layeng ana ayek yor podagi camp si pangthokpani camp asida Lilong PHC amade CSC Hauribi Makhale kai gi doctor singna layeng ke BJYM gi BP Dr Andas Khan su camp adu yengsin bagal loina na mateng pangke magna phungdoki bada khong hamba amadi obna chingba laina singdagi ngakthokna ba miyamna ising lumthok laga thakpiu Khusa Sengna Hamdokpiu Health Department na su Hiramasda miyeng sanganing haike. Lions Club of Imphal creator na Don Bosco College Maramgi NSS unit amasung Genuine Blood Bank ka khusam naduna Marirak Suba Mega Voluntary Blood Donation Camp ama Don Bosco College Maram da pangthokre.
के मसिदा कॉलेज असगी महिरोय मरफुतरुक अमसुंग आरसीसी ग्रीफ की ऑफिशियल मरफुदानिपाना ईपीके PMGSY की मखादा सेंबा लंबी थोंग सिंह स्टेट असगी ओइना खुमांग चौक्सिले हाइना मणिपुर स्टेट रूरल रोड्स डेवलपमेंट एजेंसी ना फोंदोख्रबसु उखरुल डिस्ट्रिक्ट की कामजोंगदगी सात्रिक फावबा सेमलिबा लंबी मियामना पेनब्रे इंसोलुसिंगनी तरेतगी किलोमीटर नि फुतरुक सांगबा लंबी तोंगान तोंगानबा फेज अहुमदा लंबी सेमलबसु ड्रेनेज कल्वर्ट वैली ब्रिज की अवाटप लेबना हौजिक फावबा गाड़ी सतोक चसिन याद्रे मसिना मरम ओइदुना खुंजासिना खुदोंग चादबा कया मायोकनरे खुलगी हेटना हिरम सिगा मरि लेना मणिपुर स्टेट रूरल रोड्स डेवलपमेंट एजेंसी दा कयार खन्ना खंगलबसु मियामगी अवाबा खंगदना लेरे थबक सुरिबा कॉन्ट्रैक्टर ना लंबी असि मिराइदुना लेरे ममांग सही की नवंबर 10 दा लोशिननाबा डेडलाइन अमा पीखिबनी एप्रिल की अहान बचगल फावगी मनुंगदा लंबी असि लोशिनद्रबदी मरि लेनाबा कॉन्ट्रैक्टर अमसुंग एजेंसी की मथक्ता गवर्नमेंट अकन मियेंग चंगबियु हाइरे होजे असि अखोइना लेप्रिबा मफमसि कॉन्ट्रैक्टर सि ओजा मिंचिंग होरामना लोय माने अखोइ असिगी सेकंड फेज दा योबा PMGSY से माने सेमरिबनी अदुबु अखोइना सिदा पेंदबदी सेमरिबा मफमसिदा कॉर्नर सु सुदबा सलामी सु साबिदबा क्रेडेंसु येंबिदबा अदुगा कर्वर सु हप्पिदबा असिदा अखोइगी लंबी सि 2007-8 दगी होनंग सि फाव PMGSY लंबी सारे आइरगा अखोइ खुंद कारी फजन सु चंबा यादबा असि लंबी खक्तना तदा अखोइगी थौंग साबसिसु मरम चादबिदा सेमरगा हुजिसु करिसु मैंसु ताबा लेत्री NSN की कुंट्राटरे सुबा राइजिंग डे थोरम काउंसिल हेडक्वार्टर हेडबोन दंगसी पांगथोख्रे थोरम असिदा GPRN की किलोक लॉन्चर RS राइशिंग NSCN की स्टेयरिंग कमिटी की को कन्वेनर TS थुम्पा यावना लुबसिग लुचिंग क्याना सरुगिया के स्टेयरिंग कमिटी की को कन्वेनर ना नेशनल फ्लैग चिंकटुना जनरल सैल्यूट पीखी सही तरह तक तरह मंगा फावगी मनुंग दलेबा अंगांग सिंगना मखोय मखोय की लेजबा टैलेंट सिंग अदु खंगदोक्तनबा अमदी उथोकनबा पांदमदा निमित तरेतनी सथगदबा नेशनल चिल्ड्रेन रेसिडेंशियल पेंटिंग कैंप अनिसुबा ब्रेन ड्रेन एक्सपोशिया ngasiदगी IRE वांगजिंग होख्रे IRE वांगजिंग पेट्रोटिक राइटर्स फोरम मणिपुर अमदी वुमेन्स इन गवर्नेंस थोवा हुमना कुशन मदुना पांगथोकलिबा केम मसिगी हौदोकबगी थोरमदा मणिपुर स्टेट लीगल सर्विसेज अथॉरिटी मणिपुर की मेंबर सेक्रेटरी RK मेमसा पेट्रोटिक राइटर्स फोरम की प्रेसिडेंट रघुलाई सांगथेम सकनाइरबा आर्टिस्ट लाइश्रम फुनिंद्रो सुसरुया के मसिदा त्रिपुरा अमदी असम दगी यावना पिकलिबा महिरोय चामरोमना सरुक यारी के मसिदा पेंटिंग पोस्टर मेकिंग क्ले मॉडलिंग क्राफ्ट अमसुंग डिजाइनिंग की बेसिक कया अंगांग सिंगदा खंगनगनी हाइरे मणिपुर स्टूडेंट्स एसोसिएशन दिल्ली मसाकना सही खुदिंगी सिनबा एकेडमिक अवेयरनेस प्रोग्राम सही असिग ओइना लागलिबा फेब्रुआरी अनीदा जेम कॉलेज ऑफ आर्ट्स ता हौदोकलगनी लोइनना चिंग अमदी तमगी डिस्ट्रिक्ट मापनदसु प्रोग्राम असि मपुंग फाना पांगथोकनी हाइना एसोसिएशन असि प्रेसिडेंट मीरा साहा कोरिना फोंदोख्रे ngasi manipur press club ta pangthokpa pamui singa unaba amada mahagna makha taraduna program asida delhi da mahi tamba chatliba singna thengnari ba awaba sing karigi damak delhi da chatuna mahi tamgadori bano habna chingbada awareness pigani hari problem aduga manipuri gi students sing especially the notices aikogi sakchu manadaba aikogi अखोगी अवांग नोपोक्तकी लाप महिरो सिंगदा उलिबा दिल्ली पुलिस की एटीट्यूड मसिदा अखोई करम मोंगदा हाइदबा प्रॉब्लम सिंग मिनिमाइज तोगदगे रेसिस्ट स्टेट अम ओइबे इंडिया हाइदि आर्म फोर्स स्पेशल पावर एक्ट अखोगी इंडिया की सक्चु मानदबा फम सिंग काश्मीर बदि नॉर्थ स्टेट सिंगदा थमजनदना रेसिस्ट स्टेट अम ओइबे सकलो लौरिबे इंडिया की कैपिटल सिटी दा अखोगी महि तमिबा छात्र सिंग थेंगरिबा प्रॉब्लम नोंग मकांगदना थोइबा अखोगी रेसिज्म की नुपी सिंग थोइबा प्रॉब्लम सिंग सुगुमा प्रॉब्लम सिंग कमाइना मिनिमाइज तोगदगे असिगे प्रॉब्लम सिंग करिदगी थोरकपनो हाइबन सिंग बसिदा अखोन रिसोर्स पर्सन सिंग अमदे MSAD के एग्जीक्यूटिव अमदे वॉलंटियर सिंग का मणिपुरी मियाम पुन खननेबगी सरुक अमसु ओइगदोरी मध्य प्रदेश की माहो इन्फेंट्री स्कूल दा कमांडेंट ओरिबा लेफ्टिनेंट जनरल कोनसम हिमालय दा उत्तम युद्ध सेवा मंडल पीख्रे हिमालयना जम्मू अमसुंग काश्मीर दा तरातरुक सुबा कोर गी GOC ओइरिंगै दा सिंथानिंगै ओइबा थबक तौखिबगी दमक मना अस पीखिबनी मना असि इंडिया गे मिलिटरी गी ओइना लान की मतमदा सिंथानिंगै ओइबा थबक तौबगी दमक यामना चिंगलेम मनानी मा की होखिबा चही 35 सिदा अवांग नोंपोक अमसुंग जम्मू एंड काश्मीर दा काउंटर इंसर्जेंसी ऑपरेशन चाउना एक्सपीरियंस लेखिबा जनरल अमनी हाइरे ngasi sakhiba aying nongyai da kongba laishram lekai da leiba ISTV network ki service provider Elvis Cable gi RG11 trunk line meter humphulom kongba laishram lekai club maya da kaktalaga huran kre
tang kunithoi ahing nongyai da su khran ki belai khre matung da amuk khanak tawbigan haina Elvis Cable na khangalak ni Panchobi Transport Association na may lambi da passenger service tawriba sing matam kaktana leplagani haiba fireb maram chade athuba matam da handukadabani haina nonglai kang Transport Union gi President M Divesor na phungdukre ngasi Manipur Press Club ta pangthokpa pawmi singa unaba amada mak na makha taraduna Association gi mingda President na tongan ba registrar ahum toksinduna aran ba thabak chathariba siki matangda Manipur High Court na aran ba registrar sing kaknana ba hukum pirakpadagi Transport Director na niyongi matung ina registration kakhibani driver amadi owner singbu miyamda samam na hanbaga loina na lana lamjingduna ibom sana may lambida kauriba banasi maram chadi haike Oil and Gas Conservation Fortnight 2016 gi sarukam oina ngasi singmairong da leiba Tangkol Baptist Church da awareness program ama pangthokre Manipur Gas Service Misau Gas amasung Lambodra Gas ka khusan maduna pangthokbe awareness program aduga mari leinana State Level Coordinator SI Singhana phungdokhibada Natural Resource oiba thaw amasung gas asi loiba naiba oibana section na sizinaba tangai fadi haike Writers Forum Imphal na sinduna Manipuri Korirol da angangi Korirol haiba sida khana nei naba mifam amangasi Manipur Hindi Parishad ki hol da pangthokre Taramadu da Dilip Mayangbam Dr. W Kumar Dr. G Vijay Kumar na chingba mi kana sarukya ke Tarangamari leinana Professor N Tombina angang singi site bu matam sangna mirai rakpana ngasidi Manipur ge site da achoba hoba malairakpani haike Handakta yuar habaki tawdokta awaba taraba kabui khulengi khunja singda chakpa phayeng khunjaugi khunja singna mating pangkre ex minister Ninthozam Biren yawba mihut kangbu amana cheng amadi atei polam sing tengbangke Prabhavati College Kalamba Nagamapal Kangjabi lerektagi Chirom Prabhavati Devi lekhidre Magna lekhidabada college asigi governing body amadi oza singi mifam pangtoktuna awaba phungdokre hauju thabaki pawlo wirasi Thabaki Paulo Virasi RIMS ki multitasking staff khara lawgadori masagi chahi tarani pandagina kuntra manga fawgi manung de leiba yam drabada class 10 pass toba myo singna online da February ki tang nipan fawgi manung da darkhas tharpa yagani hairi Manipur High Court ki stenographer grade 1 amadi grade 2 ki post khara lawgadori masagi chahi tarani pandagina kuntra nipan fawgi manung de leiba yam drabada graduate pass toba Minute amada wahai jamaga kun shorthand da ibang amba madi minute amada wahai yangkai computer da type tawang amba myoy singna lakliba February ki tang manga fawgi manungda darkhas tharakpa yagani hairi Delhi Police CAPF amasung CISF Sub Inspector amasung Assistant Sub Inspector lawnabagi damak Staff Selection Commissioner candidate sindagi application kauri Graduate loiraba masagi chahi kundagi na kun manga fawgi da leiba candidate singna from asigi damak apply tawa yagani Online registration tawbagi matam February ki tang ani fawbani chahi asigi March kunda Imphal da su examination center oiduna pangthokani SSB gi staff nurse farm assistant amadi head constable puna from jamaga nifu humdoi lawgadori chahi tarani pandagina kuntra fawbagi manung da leiba yam drabada class 10 pass tawba myoy singna darkhas thaba yagani form pisinbagi aroiba matam February ki tang kunmathoini Mathakta Paliba Thabaki Pau Asiki Damak Akupa Marol Babu Parada Leiba Job Center Dagi Khangba Yagani Thabaki Pau Ngasigi di matang Sklessinjare Thagasariyamla Makhataba Pauda Lupa crore Chamataragi loan ge senfam Manipur Sarkar na Kopi Drabadi National Highway singda economic blockade togani haiba kangbu ama thorakte masigi matang da ngasi Manipur Press Club ta pangthokpa pawmi singa unabada ing solution ni mari da SSGP gi makhada lawkiba loan sing ngasi phawba singbaloi Haina Zakri Hussein Kauba mi amana phungbuke MSU Imphal West District Committee gi Golden Jubilee Celebration Committee ga mari lainana ngasi Johnson High Secondary School da district level mega essay competition amang pangthokre class 6 dagi 8 fawbagi category da mahiroi chamayangkai amari class 9 dagi 12 fawbada mahiroi chanina saruk yaduna tongan ba topic ta athoi hen tanake committee ki president L Ojitna competition Asi Manipur da thengnariba issue sing asigi matang da hogolagliba mahiroi sing da fawriba wakalol sing adu ngathoknabagi pandam da pangthokpani haike Wahong production gi nongna puthokpa digital film thamoi marumda ngasi hongnabi matung ina Manipur Press Club ta yai pathongni thorom pangthokre thorom adu da film forum Manipur gi chairman L Surjakanta Sharma IGP Dr Soibam Ibocha saknai raba film artist Syam Dhanina chingba maru oiba myoy singna sarukya ke
Manipur State Sumang Lila Council na sinduna iboyama Sumang Lila sangnin da satharakpa tarani thoi suba Sumang Lila ningtham kumhai gi ngasi tarani janba numitta Chumthang Creative Artists Association gi machin manau haiba lila utkre lila sigi aibana ningthem pisak wairokpa amadi direction na Deepak Kumar ne IGR South ki makhada 9 sector Assam Rifles ki ani suba Assam Rifles na sinduna Thawal district ki Kaibang village da liam na leng bagi kem am pangthokre nasi pangthok ki ba kem adu da punna mioi chatuk rom la yengki oina na hidak langtak singsu liam na pk Porompat Tawan Thabalai kai de ba Home Films Manipur gi hum suba mapok kumon thoram production house ki chief advisor Ras Mani ayek pamna thoram apu oiduna pangthokre thoram adu da film gamari leina ba sing film producer amadi production house ki member artist sing su sarugya ke chali ba sahi asida home asigi member artist ki team na Doshriali Film Production House ki Icheton amadi Ita Production House ki Mandle Mathil puthok na pandam thamli haire Haudik sanabagi pau boyaning thongjam dagi phangbigani Ngasigi sanabagi pauda polo Manipur Horse Riding and Polo Association na sinduna Imphal gi Mapal Gangjibungda Polo team tarawm na saruk yaduna ngasi dagi taruk suba 57 Mountain Division Polo Tournament hokre hawdokpagi tharumda 57 Mountain Division gi GOC Major General SS Misra Manipur Equestrian Association ki President Dr. S. Joy Kumar Veterinary Director Dr. N. Rajendra Amadi Manipur Tourism Forum ki President Dr. T.S. Dablina Thorum Mapusing Oiki Mathang Thagi February 3 Phawwa pangthokadaba tournament asigi ngasi ahoba numit ki sanakhiba match da Singkhai Hunba Polo Club Kongpan na Manipur Police Sports Club Team Sibu Panjil Manga Marida Maithiba Piki Singkhai Hunba Polo Club Kongpan gi Mai Papagi Panjal Singadu Y Surajna ahum suba amadi mari suba sakarda Panjal ani sanki atopa Panjal Singaduna L Kokesorna ani suba sakrada Panjal ama S Bronson na mari suba sakarda Panjal ama amadi N Babluna ahapa sakrada Panjal ama chanduna match asi mai pakhibani maithi horaba Manipur Police Sports Club Team Sigi Panjal Mari Adu M Bebekanandana Ahanba Sakarda Panjal Ani Y Binoy Amadi S Biking na Ahanba Amadi Ani Suba Sakrada Panjal Amamam Sanki Hayeng Ahanba Mesta Ex Polo Club Wangkai Amadi K and the MM Riding School Singamaiga Sanagani Ani Suba Mesta Imphal Riding Club Lampen Pat Amadi Manipur Police Sports Club Team B ga Sanagani Veteran Cricket Mari Suba 2020 Manipur Veteran Cricket Tournament ki winner Cyclone Thangmaiban oikre State amadi National gi thakta sanarmadi potharaba sahi yamsing lalaba ahal loirba sing masama uphana matam sangna leinabagi pandamda Manipur Veteran Cricket Association sinduna chatharak pa khongjang gi saruk ama oina Langthabal Public Cricket Ground da Team Tarena Group ani thongna khaidoktuna tha sigi tang 3 digi chatharakhiba tournament ngasi loisinkhre loisinbagi thoramda Manipur Veteran Cricket Association ki advisor R.K. Bijur Association asigi Vice President A. Birendra Hana Horticulture and Soil Conservation ki Additional Director Oramba C.S. Sauba Amadi Manipur Cricket Association ki Secretary Piyanandana Thorum Mapusing Oiki ngasi sanakhiba aroiba match da Cyclone Thangmaibanna Sam Khagempalibu run 13 da maithiba piduna chatharakhiba tournament asigi winner oikibani Napsa Kha Impan ki sanaroi T Bogendrona run cham humbutre loduna tournament asigi highest run scorer gi mana lokhi Model Club Team A Singa Makha ki sanaroi Shamuna wicket mapal loduna highest wicket taker gi mana lokhi Man of the series gi mana na Napsa Kha Imphal ki sanaroi T Bogendrona takhre Winner waraba team Cyclone Thangmaibanda rolling trophy ga loinana lupa lising tarani thoi amadi runners up taraba team Sam Khagempalida rolling trophy ga loinana lupa lising nipan tharum mapusingna khusinakhi Hockey Manipur Hockey na sinduna Khumal Lampak Hockey Stadium da Mapal gi team manga amadi state asigi team mari punna team mapal na group ani thongna khaidotuna tha asigi tang kunipal gi chathariba ani suba W Thoibi Challenge Hockey Trophy Men's Open gi ngasi sanakhiba ahanba match da matam amada
इंडिया की महुत सिंधुना सानरंबा मणिपुर दगी ओलंपियन हॉकी सानरोय KSH थोइबा यावबा टीम FCI नॉर्थ ईस्ट जोन SYUC उसेकोन की मकुटा माइथिखरे मैच असिदा SYUC उसेकोना FCI नॉर्थ ईस्ट जोन बु पांजिल अहुम अनिदा माइथिबा पीखिबनी SYUC उसेकोन की माइपापगी पांजिल सिंह अदु L मंतोसना पांजिल अनि सनखी अतोपा पांजिल अदुना होलेंद्रोना चंदुना मैच असि माइपाखिबनी माइथि होरबा FCI नॉर्थ ईस्ट जोन की पांजिल अनि अदु K इबुंगो अमदी P राकेशना सनखी सथरिबा टूर्नामेंट असिगी अनिसुबा मैच की सानखिबदा SSB लखनऊ ना असम पुलिस पु पांजिल तरहमदोय अमदा यामना लाक्सना माइथिबा पीखी SSB लखनऊ की माइपापुगी पांजिल सिंह अदु राहुल रेवर अमदी L जोयचंद्रना पांजिल अहुम चनखी आरिफ अंसारी A साटी कुमार अमदी O गुणमणिना पांजिल अनि चनखी अतोबा पांजिल अदुना संदीपना चंदुना मैच असि माइपाखिबनी माइथिखिबा असम पुलिस की अमतंगारिबा पांजिल अदु गोनेश बोरोना सनखिबनी हयेंग अहानबा मैचता मैरा बासिखोंग अमदी हॉकी यूनियन खुराई लाइरिंग बमलेकाइगा सानगनी अनिसुबा मैचता सिओ सिंगजमी वांगमा खेत्री लेकाई अमदी असम पुलिस का सानगनी इलाइट क्रिकेट मणिपुर क्रिकेट मसाना हेना चौखनबा अमदी अफबा क्रिकेट सानरुइसिंग पुथोंनबगी पांडमदा मणिपुर क्रिकेट एसोसिएशन सिंधुना लुवांग संगबंगी लुवांग पोकपा क्रिकेट स्टेडियम दा टीम नेपालना सरुक यादुना चथरिबा सेकेंड इलाइट क्रिकेट टूर्नामेंट की ngasi सानखिबा मैच दा साइक्लोन थांगमैबनना मॉडल क्लब सिंगामखाबु विकेट तरुकता माइथिबा पिखरे मॉडल क्लब सिंगामखाना टॉस ngamduna ahanba बैटिंग तौबदा ओवर कुमापलदा विकेट लोइना तुरगा रन मैफु तरुखक लौखी मसिगी पाखुमदा अनिसुबा बैटिंग तौखिबा साइक्लोन थांगमैबनना ओवर 13 का बॉल मंगादा विकेट मरिखक तुरगा अपीबा टारगेट अदु यौदुना मैच असि माइपाखिबनी ngasi सानखिबा मैच असिदा साइक्लोन थांगमैबनगी सानरोय होमेंद्रोना विकेट मरी लौदुना मैन ऑफ द मैच ताखरे चथरिबा टूर्नामेंट असिगी मथंगी मैच था असिगी मथंग थागी तांग अनिदा सेम खागेमप्ले अमदी ब्लू हॉक खुराइगा सानगनी हियांगथांग फुटबॉल अनिसुबा स्टेट लेवल KSYC 4-man aside ओपन सुपर सॉकर टूर्नामेंट की विनर थाल्स या स्कूल ना ओइखरे कामेख्या सोशल यूथ क्लब हियांगथांग सिंधुना क्लब असिगी ग्राउंड टीम कुनमंगा ना ग्रुप निपाल थोंना खाइदोक्तुना था असिगी तांग 13 निपाल दिगे चथरखिबा टूर्नामेंट ngasi लोइसनखरे चथरखिबा टूर्नामेंट असिगी ngasi सानखिबा अरोइबा मैचता थाल्स या स्कूलना युम्बु KSYC हियांगथांगबु गोल मरी सिनोदा माइथिबु बिदुना टूर्नामेंट असिगी विनर ओइखिबनी थाल्स या स्कूल की माइपापगी गोल सिंग अदु कांचनना अहुम सनखी अतोबा गोल अदुना मिलनना सनखिबनी टूर्नामेंट असिगी बेस्ट प्लेयर की मना KSYC हियांगथांगी सुशीलना ताखरे बेस्ट स्कोरर की मनाना थाल्स या स्कूल की सानरोय कांचनना गोल 13 चंदुना ताखी बेस्ट डिफेंडर की मनाना थाल्स या स्कूल की बोनीना ताखरे बेस्ट डिसिप्लिन टीम ना उपसा लिलोंग सजिंगना ताखरे विनर ओरबा टीम थाल्स या स्कूल रनिंग ट्रॉफी का लोइनाना लुपा लिसिंग कुंट्रा अमदी रनर्स अप तारबा टीम KSYC हियांगथांगदा रोलिंग ट्रॉफी का लोइनाना लुपा लिसिंग कुन थरोमापुसिंगा खुसिनखी फुटसाल फुटबॉल नीलेश वहेंगबम स्टेट 11 ओपल फुटसाल फुटबॉल टूर्नामेंट ऑर्गेनाइजिंग कमिटी अमदी उषा भवन क्लब सगोलबल सयांगना सिंधुना सयांग ग्राउंड टीम कुनिथोइना ग्रुप मरी थोकना खाइदोक्तुना था सिगी तांग कुनिथोइगे चथरिबा अनिसुबा नीलेश वहेंगबम स्टेट 11 ओपल फुटसाल फुटबॉल टूर्नामेंट की ngasi सानखिबा अहानबा मैचता फुटबॉल क्लब इम्फालना राइट ब्रदर्स पांगैबु गोल मरी अनिदा माइथिबा पीखी अनिसुबा मैच की सानगदबा टीम AS थांगमैबल लाक्तबदिगी अर्थक्वेक FC खोयाथोंगना वॉक ओवर लौखरे अहुम सुबा मैच की सानखिबदा FCPK युमनाम खुनोंगना IBS मैनोलेरपु गोल 13 सिनोदा माइथिबा पिखरे अम्पिम्पा फुटबॉल अनिसुबा अम्पिम्पा इन्विटेशन फुटबॉल टूर्नामेंट की विनर अम्पिम्पा फुटबॉल क्लब ना ओइखरे All Manipur Film Makers and Producer Association na sinduna sogdongbung langpa kongbada team mapal na saruk yaduna chathariba anisuba Ampimpa Invitation Football Tournament ki ngasi sanakhiba aroiba match ta Ampimpa Football Club na
Amik Football Club pu goal ahum anida maithiba piduna tournament asigi winner oikhibani. Abhimpa Football Club ki mai pakpagi goal ahum adu Purella puna goal ani chanki atopa goal aduna Brojen na chanduna match asi mai pakhibani. Mighty horaba Amik Football Club ki goal ani aduna Southwayna chanki. Sathariba tournament asigi ahum suba position ki sanakhibada Editor Football Club na Choreographer Football Club pu goal mari amada Mighty ba pikre. Tournament asigi senior player ki mana Abhimpa Football Club ki San Haisnam na takre. Best promising ki mana na Abhimpa Football Club ki Romi Maitei na taki. Best discipline player ki mana Amik Football Club ki Kennedy na takre. Fair play ki mana na Editors Football Club na taki. Best goalkeeper ki mana na Abhimpa Football Club ki Roses na takre. Best defender ki mana Abhimpa ki M Prafulo. Top scorer ki mana na Abhimpa Football Club ki Purella puna goal 3 chanduna taki. Best player ki mana na Abhimpa Football Club ki Purella puna taki. Winner waraba team Abhimpa Football Club team A da trophy ga lunana lupa lising 38 ga samaga 38. Runners up taraba team Amik Football Club team A da trophy ga lunana lupa lising 8 satet humbudra threat amadi ahum suba position ki mana phanglaba Editor Football Club ta trophy ga lunana lupa lising mari ga samri nifumari thoramba pusingna khusinakhi. Thakasari Boyai Makata Sanabaki Pauda Headquarter IAR South K Makada 9 Sector Assam Rifles Ki Nifu Suba Assam Rifles na Sinduna Ngarang Dagi Hauna State Level Archery Competition Pang Thupa Hokre Manipur Archery Association ga Khusan Maduna Nimit Humni Sathagadaba Competition Asida Assam Rifles Ki Team Yauna Punna Archer Yankani Thoina Atwe Hentanare Ngarang Hodopagi Thoram Aduda Brigadier Vinod T Matthew Amadi Ate official Sinsu Sarukya K January Tara Maridagi Tara Thread Fauba Silong the Pangtoka Doriba, Pangtokiba, Taranito Suba, State Event Badminton Championship, South Asian Games Under 17 double Amadi single that winner Oira Krabat team that Sarukyaruba Bisnupur District, Sanari Singa Sing Tokong Kaital Community Hall that Taram Okre. In Tokong Badminton Association as Sinduna Pangtokiba Toromasida, BDO Bisnupur L Manikanta, in Tokong Municipal Council Gi, Councillor M Rajan Susarugya K. Medal of Kraba K.S. Manjit, K. Dinku, O. Sandrajit Amadi, Nicholas Yankom da Kudolpot Piduna Puning Tawat K. Chhattisgarh ki Baleshwar da Sathariba Junior Boys National Football Championship ki Kasasani ki match da Manipur na Gujarat pu Pansil Ani Snow da Maitiba Pikre, Manipur ki Pansil Ani Adu Kishan Amadi, Janice Nasan K. Badminton Association of India na Sinduna Hokiba January Kunmanga dagi Hyderabad ki Gopi Chand Badminton Academy da Chatharakpa All India Sub Junior Badminton Tournament ki Sahitara Manga Makhagi Nupa Masage Singles da Maishnam Mairaba Luwang na champion oire aduga Sahitara Manga Makhagi double category da Maki Jurana runners up Fankre Singles ki final match adu da Mairaba na Haryana gi Jayanta Ranabu Maitiba Pikibani doubles ki final da Mairaba Amadi Srikar Madina gi Jurabu Madhya Pradesh ki Priyansu Rajawat Amadi Ishan Batnagar gi Jurana Maitiba Piduna runners of Takibani. Basic technique yaudana masak naiba footballer ama oibang amloy haina YSC coach AK Mahesna Fungdokre. Wafamasi amang thagi tang mapandagi hauna YSC ground da sahitara nithoi makhagi footballer Marfurom na sarukyaduna Chatarakiba ahum suba YSC grassroots football coaching camp loisinbaga mari lainana mahangna Fungdokibani. Coaching camp asida hauzik Eastern Sporting Club ESU gi coach oibatan natana matam sangna Air India da sanaramba KS Khogen yauna masak naiba coach kaya na takbi tamiba ki thabak chataki coach Khogena Manipur dagi masak naiba footballer puthokna ba grassroots level coaching toina chathaba amasung school gi curriculum da football hapchin ba mathoktai haiki East Bengal Churchill Brothers amadi Sagol Karna Chingba club sing da sanaramba natana India under 19 Fankraba AK Mahesna Makatana Matam Amada Manipur da international level yauna sanaba ngamba Manipur gi footballer leramdabana basic techniques sing khangdana laki ngasidi Manipur da international footballer kaya marang kaina leibana takpi tamiba ngamle Manipur dagi masak naiba footballer putoke hairabadi grassroots level dagi semgatlaba matamda mai pakani haike Ramkrishna Mission School Dioghar Alumni Association gi reunion alumni
मीट का मरी लेना यूनियन की मेंबर सिंगी बिष्णुपुर पुलिस टीम का एग्जीबिशन फुटबॉल मैच समा बिष्णुपुर पब्लिक ग्राउंड पांगथोखरे ओसी बिष्णुपुर सिंधुना पांगथोखबा मैच असिदा महूत की कमिश्नर आर के दिनेश सरुक याखे ओडिशा की कटकता चथरीबा सब जूनियर गर्ल्स नेशनल फुटबॉल चैंपियनशिप की ngasi sanakhiba ahanba semi-final match ta Manipur na Chandigarh bu ani shinoda maithiba pikre ani suba semi-final match tana Odisha na Haryana bu panjil ani amada maithiba pikhe lagliba February ani da Manipur amadi Odisha final match thanaragani hojik ai ngasagi pawlo bidase ICAR Lampel Party Pangba Pauda Ngasigi Khwaidigi Sakhiba degree Celsius Taramapal Dasmik Ama Khwaidigi Ingba degree Celsius Mapal Dasmik Daruk Nuksita Yauba Ising Manil Gisang Ayukda Sada Matunipal Nungtilda Sada Munitoy No Sada Hauziaroi badamoroi ba mukhana Deputy Chief Minister Gai Khangam na lakadaba lambida sakangraba singna sakti leba bom ama phumlamne bom expert na soyangam yaudana lauthoklaga pokai hankhre Chief Minister Akrami Bobi hana DGP Oiramba Joy Kumar amadi SP Jaljit Sanjit Hatpagi case ta senadabra haiba BJP Manipur Pradesh na sizinbagi thabak tasari haina BJP Manipur Pradesh ki percentage chawna phongdokre amadi Team Tarawam dina saruk yaduna ngasidagi Imphal Polo Ground da taruk suba 57 Mountain Division Polo Tournament hokre Ngasigi na dia stibna pizza pamatang solution jare diang tabi ba singwa mukahana kurundare